ꯑꯩꯈꯣꯏꯅ ꯃꯍꯧꯔꯒꯁꯨ ꯁꯥꯎꯔꯛꯀꯅꯤ ꯀꯔꯤ ꯍꯨꯔꯥꯜꯂꯨꯔꯒꯦꯗꯣ ꯂꯥꯟꯅꯗꯤ ꯀꯩꯗꯧꯕꯒꯤ ꯃꯇꯝꯗ ꯐꯥꯏꯠ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒ ꯇꯧꯔꯤꯁꯤꯁꯨ ꯑꯣꯏꯔꯛꯄ ꯑꯔꯥꯟꯕ ꯃꯌꯥꯝꯁꯤ ꯂꯩꯕꯗꯒꯤ ꯉꯁꯤ ꯂꯥꯎꯕ ꯉꯝꯃꯤꯅꯤ ꯑꯗꯨꯒꯨꯝꯅ ꯅꯣꯏꯒꯤ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔꯗ ꯂꯩꯕ ꯅꯣꯏ ꯌꯥꯡꯈꯩꯁꯨ ꯂꯥꯟꯂꯩꯕ ꯄꯣꯠꯁꯤ ꯅꯪꯕꯨ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯏ ꯂꯥꯎꯕꯒꯤ ꯁꯛꯇꯤ ꯂꯩ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗ ꯂꯥꯎꯒꯗꯕꯁꯨ ꯅꯣꯏꯅ ꯄꯜꯂꯕ ꯈꯥꯔꯒ ꯊꯝꯕꯤ ꯅꯣꯏꯒꯤ ꯈꯔ ꯀꯩꯅꯣ ꯐꯟ ꯗ꯭ꯔꯥꯏꯚ ꯂꯥꯛꯅꯕ ꯑꯗꯨ ꯇꯧꯅꯕꯅ ꯄꯥꯝꯖꯗ꯭ꯔꯦ ꯁꯦꯟꯇꯔꯗꯒꯤ ꯐꯟꯒꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕ ꯁꯦꯄꯔꯦꯠꯁꯦ ꯃꯁꯤ ꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯀꯩꯒꯤꯗꯃꯛꯇ ꯃꯣꯏ ꯑꯦꯔꯤꯌꯥ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯥꯊ꯭ꯔ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯗꯨꯒꯤ ꯀꯅꯥꯝꯇꯅ ꯗꯤꯐꯦꯟ ꯇꯧꯕꯤꯗꯦ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯃꯉꯥꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯁꯣꯟꯖꯔꯝꯅꯦ ꯍꯥꯏꯔꯦ 45ꯁꯨ ꯉꯥꯏꯔꯦ ꯃꯥꯟꯅꯗꯦ ꯔꯨꯂꯤꯡꯗ ꯂꯩꯕ ꯃꯣꯏ ꯅꯤꯐꯧ ꯃꯉꯥꯐꯥꯎ ꯃꯥꯟꯅꯕ ꯉꯝꯗꯦ ꯀꯔꯤ ꯃꯔꯝꯗꯤ ꯉꯝꯗ꯭ꯔꯤꯅꯣꯕ ꯒꯣꯕꯔꯅꯔꯅ ꯅꯍꯥꯟ ꯆꯪꯕ ꯃꯇꯝꯗ ꯃꯣꯏ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤꯗꯃꯛꯇ ꯃꯣꯏ ꯃꯤ 10 ꯌꯥꯎꯗ꯭ꯔꯤꯅꯣꯕ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯁꯔꯀꯥꯔ ꯌꯥꯅꯤꯡꯗ꯭ꯔꯒ ꯅꯣꯏ ꯊꯣꯛꯄꯤꯔꯛꯑꯣ ꯄ꯭ꯔꯖꯥꯒ ꯃꯥꯟꯅꯁꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯁꯔꯀꯥꯔ ꯀꯥꯏꯅꯕ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔ ꯄꯋꯥꯔ ꯂꯩꯕꯤꯌꯨ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯦꯟꯇꯔꯅ ꯁꯥꯟꯅꯔꯕ ꯄꯣꯠꯁꯤꯐꯥꯎꯗ ꯉꯁꯤꯐꯥꯎꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯅꯣꯏ ꯃꯁꯤꯐꯥꯎꯗ ꯆꯨꯝꯖꯅꯕ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯀꯩꯅꯣꯁꯨ ꯔꯥꯙꯦꯁ ꯌꯥꯕꯗꯨꯁꯨ ꯉꯥꯏꯔꯦ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯕꯗꯩ ꯃꯥ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯈ꯭ꯔꯒꯦꯕ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯑꯣꯏꯔꯗꯤ ꯅꯣꯏ ꯕꯖꯦꯠ ꯐꯟꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯕ ꯂꯥꯛꯏꯅꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯅꯣꯏ ꯃꯅꯨꯡꯗ ꯁꯥꯟꯅꯩꯗꯣ ꯑꯩꯈꯣꯏꯗꯤ ꯇꯥꯔꯕꯅꯤ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯃꯁꯦꯟ ꯁꯤꯒꯤ ꯃꯇꯝ ꯂꯥꯕ ꯑꯝꯇ ꯈꯟꯕꯤꯌꯣꯕ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛꯇꯣ ꯀꯜꯂꯀꯥꯟꯗ ꯅꯪꯒꯤ ꯆꯧꯀ꯭ꯔꯤꯗꯣ ꯐꯪꯗꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯚꯣꯠ ꯆꯨꯝꯖꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯀꯩꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯄꯣꯂꯤꯇꯤꯛꯁ ꯍꯩꯔꯣꯏꯗꯕ ꯇꯥꯔꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯏ ꯚꯣꯠ ꯂꯦꯞꯄꯤ ꯅꯪ MLA ꯑꯃꯒꯤ ꯄꯋꯥꯔ ꯅꯣꯏ ꯅꯁꯥꯅ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯚꯣꯠ ꯂꯦꯞꯄꯤꯅꯣꯕ ꯅꯣꯏꯗꯤ ꯃꯃꯥꯅꯤꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯅꯣꯏꯅ ꯑꯗꯨꯗ ꯁꯨꯝ ꯌꯥꯅꯔ ꯂꯩꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯀꯔꯤꯒꯤꯁꯨ ꯈꯣꯜꯂꯥꯎ ꯈꯔ ꯊꯝꯃꯝꯗꯣꯛꯇ꯭ꯔꯣ